ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯏꯁꯥꯅ ꯍꯩꯇ ꯁꯥꯒꯠꯂꯒ ꯏꯖꯕꯅꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯉꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯂꯨꯍꯣꯡꯕ ꯀꯣꯡꯕꯒꯤ ꯑꯀꯣꯏꯖꯝ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯁꯣꯔꯣꯛꯀꯤ ꯃꯄꯥꯜꯗ ꯅꯞꯇꯨꯅ ꯌꯦꯡꯅꯔꯤ ꯑꯉꯥꯡꯁꯤꯡꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯂꯤꯉꯩ ꯁꯣꯔꯣꯛꯀꯤ ꯑꯀꯨꯠꯄ ꯖꯒꯥꯗ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯃꯩꯈꯨ ꯊꯣꯛꯄ ꯎꯗꯕ ꯀꯩꯅꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯛꯀꯥ ꯅꯥꯝꯃꯅ ꯇꯥꯔꯨꯔ ꯃꯥꯜꯂꯤ ꯑꯀꯨꯠꯄꯗ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯈꯣꯡꯗ ꯆꯣꯡꯈ꯭ꯔꯦ ꯏꯁꯤꯡ ꯆꯣꯡꯉꯤ ꯍꯥꯏꯕ ꯈꯪꯗꯦ ꯀꯩꯅꯥꯒꯤ ꯐꯖꯕꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕꯗꯒꯤ ꯃꯈꯣꯡꯗ ꯆꯣꯡꯂꯝꯂꯤꯕ ꯂꯩꯈꯣꯝ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯐꯥꯔꯣꯏꯗꯧꯔꯤ ꯃꯁꯤ ꯀꯩꯅꯥꯁꯤ ꯍꯥꯏꯔꯛꯏ ꯀꯩꯅꯥ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛ ꯌꯧꯖꯔꯔꯤ ꯃꯅꯦꯝ ꯑꯗꯨꯅ ꯃꯆꯥꯃꯛꯅꯤ ꯈꯟꯖꯗꯨꯅ ꯃꯃꯧꯕꯨ ꯀꯣꯟꯁꯤꯜꯂꯒ ꯄꯨꯁꯤꯜꯂꯛꯄꯒꯤ ꯁꯨꯃꯥꯡꯗꯨꯗ ꯈꯪꯍꯧꯗꯅ ꯑꯋꯥꯡꯕꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯂꯨꯍꯣꯡꯕ ꯊꯤꯜꯂꯛꯄ ꯃꯤꯌꯥꯝꯗꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯩ ꯊꯝꯕꯥꯜ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ ꯑꯃꯨꯕ ꯐꯨꯔꯤꯠ ꯂꯤꯠꯄꯤ ꯐꯅꯦꯛ ꯍꯪꯒꯄꯥꯜ ꯁꯦꯠꯄꯤ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯍꯧꯕ ꯁꯤꯔꯣꯏꯗꯣ ꯁꯨꯃꯥꯡꯗꯨꯗ ꯏꯒ ꯏꯔꯣꯏꯅꯅ ꯁꯥꯡꯅ ꯌꯥꯇꯥꯔꯗꯨꯅ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯌꯦꯡꯅꯐꯝ ꯑꯣꯏꯈꯔꯦ ꯑꯃꯨꯒ ꯁꯤꯔꯣꯏꯒ ꯂꯣꯛꯇꯥꯛ ꯌꯦꯡꯕ ꯂꯥꯛꯇꯨꯅ ꯁꯦꯟꯗ꯭ꯔꯥꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯁꯤꯔꯣꯏꯅ ꯋꯥꯔꯤ ꯃꯊꯪ ꯂꯤ ꯑꯃꯨꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯗ ꯄꯨꯟꯅ ꯑꯅꯤꯃꯛ ꯅꯣꯛꯃꯤꯟꯅꯩ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯤꯔꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯆꯠꯀꯗꯕ ꯑꯃꯝꯕ ꯂꯝꯕꯤꯕꯨ ꯑꯃꯨꯅ ꯂꯝꯖꯤꯡꯕꯤꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯒ ꯁꯧꯒꯠꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯈꯤ ꯑꯃꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯗ꯭ꯔꯥꯁꯇ ꯊꯕꯛꯀꯤ ꯆꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯕ ꯁꯤꯔꯣꯏ ꯈꯪꯈꯤ ꯁꯤꯔꯣꯏ ꯃꯄꯨꯛꯅꯤꯡꯗ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯀꯞꯆꯩ ꯑꯃꯨꯒꯤ ꯃꯃꯥꯅ ꯁꯤꯔꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯁꯤꯔꯣꯏꯕꯨ ꯑꯃꯨꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯁꯤꯔꯣꯏꯗ ꯑꯃꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯁꯤꯔꯣꯏ ꯍꯦꯜꯂꯣ ꯗꯥ ꯑꯃꯨ ꯔꯣꯏ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯕꯨ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯁꯤꯔꯣꯏ ꯀꯥꯏꯗꯅꯣ ꯆꯥꯗꯣꯏꯕꯣ ꯑꯃꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯔꯣꯏ ꯏꯁ ꯑꯩꯈꯣꯏ ꯌꯨꯝ ꯀꯥꯏꯅ ꯅꯣꯏ ꯌꯨꯝꯗꯨꯕꯨ ꯑꯃꯨ ꯍꯣꯏ ꯑꯩꯒꯤ ꯌꯨꯝꯗ ꯁꯤꯔꯣꯏ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯑꯃꯨꯅ ꯍꯥꯏꯔꯛꯄꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯊꯥꯁꯤꯒꯨꯝꯅ ꯁꯤꯔꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯈ꯭ꯔꯦ ꯑꯃꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯁꯤꯔꯣꯏꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯨꯅ ꯁꯤꯔꯣꯏꯕꯨ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯀꯧꯔꯝꯂꯒ ꯅꯦꯠꯋꯥꯛ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯁꯤꯔꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ ꯃꯃꯥꯅ ꯁꯤꯔꯣꯏꯕꯨ ꯀꯧꯔꯗꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯂꯤ ꯁꯤꯔꯣꯏꯅ ꯍꯥꯏꯔꯒ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤꯅ ꯈꯪꯗꯅꯕ ꯃꯃꯥꯏꯗ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯃꯄꯤ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯖꯔꯤ ꯃꯇꯝꯗꯤ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕꯈꯛ ꯌꯥꯗꯦ ꯃꯤꯑꯣꯏꯕꯅ ꯃꯇꯝꯕꯨ ꯇꯥꯟꯅꯔꯕꯗꯤ ꯑꯋꯥꯕ ꯑꯣꯏ ꯑꯗꯨꯕꯨ ꯁꯤꯔꯣꯏꯗꯗꯤ ꯃꯇꯝꯅ ꯑꯣꯏꯅ ꯃꯥꯕꯨ ꯇꯥꯟꯅꯔꯔꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯁꯤꯔꯣꯏꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯃꯨꯅ ꯁꯤꯔꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯏ ꯁꯤꯔꯣꯏ ꯀꯩꯒꯤꯅꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯃꯨ ꯅꯪꯁꯦ ꯀꯩꯝ ꯈꯪꯗꯦꯕꯣ ꯑꯩ ꯍꯌꯦꯡ ꯃꯗ꯭ꯔꯥꯁ ꯆꯠꯂꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯁꯤꯔꯣꯏ ꯍꯥꯏ ꯑꯃꯨ
Imana nangbo ikhoida chak chasi hairei haina haridubo kaurabo siroi ai loisinba pharak tani dalakano amu kaino nang ngangidubo ai hayeng Manipur thadoklamlaga Madras chatkradabani nang ai bo ningdrabo siroi call thamage ai thabak chile hairamlaga call adu kai amuna kaino masi nupisi hairaga phone da yengduna le amu ngahak wakhal tawduna khalli amu ai sibo ma lawba chatsiro chatloisiro nupi haibasidi mana la ano haire adi aina chattuna tholo hairobada khak tholo haiba yararoi imada ibo kai khomdoino kai khreda mai pharaksidi matang chakhidre haiduna leiringai tanjaduda amugi mamana ibungo siroidu lobiruro ima chak loisilakle hairei amu ngahak tumina leplaga amu hoima hairamlaga chatkre somda siroina kapna phi sari masa mathanda kaigi pino aigi mitagi chentharakliba haiduna kaptanaba fana hotnai adubo thamoidagi tarakpa pi oibana khamba ngamdana chenthaduna leiki amu magi nushijaba Marupsing puduna mayumda lai amugi mamana ibungo siroidi hangbada amuna ma laro haire haibada mamana kaigino haina hanglai amuna thabak chilli haire haina khumlamlaga mamanaba singa chak chananabagi sinba langba haurami amugi mamana kaigino imauna sumna tawbadi haina khanki adubo marang tawbana macha singbu chak pijanaba lomda oina mai wansinkre chatlamdaigi matamna yausilaklabada amuna siroigi mafamda call message thage khanbadu thabak oina hek pangthokpa ngamdaduna chamamnana leirinai saraksida amugi phone da nungsibi thaduna phone gi screen da call lakpagi chongthorai madu ubada amu yamna harauje adubo mong hadana call adu paikhatle amu hello siroi chatlabo amu hoi chale airport ta leire siroi adudi phajana chalo tikta kaidana dagi pandong famda phajana yoba oyu amu nangsu phajana leiramo ai halaktru fawa ani adu asumna wari sanaraga amusu plane tongduna Madras yaunaba chatkirami siroisu magi nushijariba miduna chatlamdai mikupta uba phangdabagi nungaitabani lapnabagi nungaitabani punsinnaduna hik launa kapthorakduna Manipurda leihore asum tawduna chahi ama phajilakle amuga siroiga lapnarakpa amusu siroisu magi punsigi lan thengnanaba hotnaringai amana amagi mafamda matam pinakhidre sangnadabana maram oiraga ani asigi khonjel tanadrabadi tumba yaramdaba nuksibagi lipunadu ngasidi komlaklaba male khonjel tanaraktaba chahi farakle amu matamgi matung inna Manipurda thoklakle siroidi amu thoklakle haiba khangdri matamgi matung inna siroina amubu nusijaba thajajabana kanmankhiduna amugi mapau phawba khanglaktri kananasu thadatpa ngamlaroitaba amu amadi siroigi
ꯅꯨꯡꯁꯤꯅꯕꯒꯤ ꯑꯆꯦꯠꯄ ꯂꯤꯄꯨꯟ ꯑꯗꯨ ꯀꯣꯝꯊꯔꯛꯂꯤ꯫ ꯑꯃꯨꯅ ꯁꯤꯔꯣꯏꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯁꯤꯔꯣꯏꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯁꯤꯔꯣꯏꯅ ꯋꯥꯈꯜ ꯈꯟꯊꯔꯨꯕ ꯂꯩꯇꯅ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯔꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯊꯗꯅ ꯑꯃꯨꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯌꯥꯈꯤ꯫ ꯁꯤꯔꯣꯏꯅ ꯃꯃꯥꯗ ꯃꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯤꯅꯝꯕ ꯉꯥꯡꯈ꯭ꯔꯦ꯫ ꯁꯤꯔꯣꯏ ꯃꯃꯥꯅꯁꯨ ꯍꯣꯌꯥꯕꯤꯔꯛꯏ꯫ ꯁꯤꯔꯣꯏ ꯍꯔꯥꯎꯕꯅ ꯃꯇꯣ ꯂꯨꯝꯈꯤ꯫ ꯇꯨꯡꯒꯤ ꯂꯝꯕꯦꯜ ꯌꯥꯠꯄꯗ ꯃꯇꯝ ꯂꯩꯈꯤꯗꯕꯤ ꯁꯤꯔꯣꯏꯅ ꯀꯔꯤ ꯈꯜꯂꯨꯗꯨꯅ ꯑꯃꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯌꯥꯔꯗꯨꯅ ꯑꯃꯨ ꯍꯣꯏꯗ ꯂꯩꯈꯤ꯫ ꯑꯃꯨ ꯑꯃꯁꯨꯡ ꯑꯃꯨꯒꯤ ꯃꯃꯥꯅ ꯁꯤꯔꯣꯏꯕꯨ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯑꯃꯨ ꯑꯃꯗꯤ ꯑꯃꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯁꯤꯔꯣꯏꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯛꯁꯤꯟꯕ ꯀꯟꯃꯟꯕꯗꯒꯤ ꯁꯤꯔꯣꯏ ꯑꯗꯨ ꯀꯣꯟꯅꯊꯪꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯄꯨꯡꯐꯝꯗꯤ ꯑꯁꯨꯝ ꯌꯧꯁꯤꯜꯂꯛꯄꯅ ꯕꯣꯔ ꯖꯇ꯭ꯔꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯔꯣꯏꯅ ꯑꯃꯨꯒꯤ ꯀꯥꯗ ꯂꯩꯇꯦꯡꯂꯤꯕ ꯐꯃꯨꯡ, ꯎꯄꯨ, ꯃꯤꯡꯁꯦꯜꯅꯆꯤꯡꯕꯗ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯤꯔꯣꯏ ꯈꯪꯍꯧꯗꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯨꯔꯦ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯁꯤꯔꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯗꯔꯦ꯫ ꯁꯤꯔꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯁꯤꯠ ꯅꯥꯜꯂꯤ꯫ ꯁꯤꯔꯣꯏꯅ ꯃꯃꯥꯏꯗ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯈꯛꯇꯃꯛ ꯎꯏ, ꯃꯃꯥꯏꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯙꯣꯜꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯁꯤꯔꯣꯏ ꯈꯪꯍꯧꯗꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯆꯦꯟꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯆꯦꯟꯊꯔꯛꯇꯨꯅ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯑꯃꯨ ꯕꯣꯔ ꯖꯇ꯭ꯔꯥ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯤꯔꯣꯏꯅ ꯑꯃꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯑꯃꯨꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯔꯣꯏꯅ "ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ?" ꯍꯥꯏꯗꯨꯅ ꯑꯃꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯃꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯦ꯫ ꯁꯤꯔꯣꯏꯅ ꯑꯃꯨꯕꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯤ꯫ ꯑꯃꯨ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗꯦ꯫ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯁꯤꯔꯣꯏꯕꯨ ꯐꯥꯗꯨꯅ ꯆꯤꯡꯏ꯫ ꯁꯤꯔꯣꯏꯅ ꯑꯃꯨꯕꯨ ꯊꯥꯗꯣꯛꯇꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯤꯔꯣꯏꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯒꯤ ꯃꯈꯣꯡꯗ ꯁꯤꯔꯣꯏꯅ ꯐꯥꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ "ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯔꯣꯏꯕꯨ ꯐꯥꯖꯤꯟꯍꯧꯏ ꯑꯗꯨꯒ ꯑꯃꯨꯕꯨ ꯑꯍꯜꯁꯤꯡꯅ ꯒꯥꯔꯤꯗ ꯀꯥꯈꯠꯍꯟꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯁꯤꯔꯣꯏ ꯐꯥꯔꯝꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯃꯨꯒꯤ ꯃꯃꯥꯕꯨ ꯊꯤꯔꯛꯏ꯫ "ꯏꯃꯥ! ꯏꯃꯥ!" ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯤ ꯃꯧꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯊꯤꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯔꯣꯏꯒꯤ ꯃꯆꯤꯟꯗ "ꯌꯥꯔꯣꯏ, ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ꯫ ꯃꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯂꯥꯛꯄꯤ ꯃꯧꯁꯤꯡꯗ ꯍꯪꯉꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯤ ꯃꯧꯁꯤꯡꯅ "ꯀꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ, ꯂꯩꯁꯥꯕꯤꯁꯥ, ꯃꯁꯤ ꯑꯝꯇ ꯐꯥꯖꯤꯜꯂꯨꯅꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯁꯤꯔꯣꯏꯕꯨ ꯂꯩꯁꯥꯕꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯅꯕ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯤꯔꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯁꯤꯔꯣꯏꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏ꯫ "ꯏꯆꯦ, ꯏꯆꯦ" ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯁꯥꯗꯣ ꯀꯞꯄꯒꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯔꯣꯏ ꯋꯥ ꯉꯥꯡꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ "ꯏꯆꯦ, ꯏꯁꯤꯡ ꯊꯛꯆꯤꯜꯂꯣ" ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯄꯤꯔꯛꯏ꯫ ꯏꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯊꯛꯏ꯫ ꯁꯤꯔꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯁꯤꯔꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯥꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯃꯤꯅꯣꯛ ꯑꯃ ꯁꯤꯔꯣꯏꯒꯤ ꯃꯥꯏꯊꯣꯡꯗ
ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯁꯤꯔꯣꯏ, ꯗꯥ ꯑꯃꯨꯒ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯥꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯕ, ꯑꯃꯨꯛ ꯅꯛꯁꯤꯟꯅꯕ ꯇꯧꯗꯨꯅ ꯑꯅꯦꯝ ꯑꯋꯥꯡ ꯁꯥꯟꯅꯕꯕꯨ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯃꯃꯧꯅꯤ ꯈꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯣꯏꯅꯕꯤ꯫ ꯗꯥ ꯑꯃꯨꯛꯇꯕꯨ ꯅꯨꯡꯁꯤꯈꯤꯅꯤ, ꯅꯨꯡꯁꯤꯗꯨꯅꯁꯨ ꯂꯥꯛꯂꯤ, ꯅꯨꯡꯁꯤꯈꯤꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯄꯪꯕꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯍꯧꯔꯦ꯫ ꯑꯩꯗꯤ ꯋꯥꯈꯜ ꯌꯥꯎꯗꯕꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯃꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯒ ꯑꯩꯕꯨ ꯂꯨꯍꯣꯡꯗꯨꯅ ꯗꯥ ꯑꯃꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯈꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯥꯒ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯗ ꯍꯣꯌꯥꯔꯤꯕ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯕꯨ ꯃꯁꯛ ꯈꯪꯗꯕꯤ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗꯕꯤ ꯑꯩꯗꯤ ꯍꯥꯏꯔꯝꯂꯒ ꯁꯤꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯙꯣꯜꯒꯤ ꯃꯈꯣꯜ ꯑꯗꯨ ꯁꯤꯔꯣꯏꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤ꯫ ꯁꯤꯔꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐ꯭ꯂꯣꯔ 3 ꯂꯩꯕ ꯌꯨꯝꯗꯣꯟꯗ ꯀꯥꯈꯠꯇꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ꯫ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ, ꯀꯩꯅꯥ ꯊꯤꯜꯂꯛꯄ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯁꯤꯡꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯊꯟꯅ ꯐꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯀꯩꯅꯥꯕꯨ ꯌꯦꯡꯂꯤꯕ, ꯀꯩꯅꯥ ꯑꯗꯨꯅ ꯁꯤꯔꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯒꯤ ꯊꯣꯡꯒꯥꯜ ꯀꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯟꯖꯔꯤꯕ ꯃꯃꯥ ꯑꯗꯨꯅ ꯀꯩꯅꯥ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯤꯕꯣꯡꯗ ꯂꯥꯏ ꯈꯨꯔꯝꯍꯟꯗꯨꯅ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯇꯝꯂꯛꯄꯗ ꯁꯤꯔꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯌꯨꯝꯊꯛꯇ ꯂꯦꯞꯂꯝꯕꯗꯒꯤ ꯄ꯭ꯔꯤꯊꯤ ꯏꯃꯥꯒꯤ ꯃꯇꯝꯄꯥꯛꯇ ꯆꯣꯡꯊꯗꯨꯅ ꯃꯤꯑꯣꯏꯄꯣꯛꯇ ꯄꯣꯛꯂꯛꯄꯤ ꯁꯤꯔꯣꯏꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯅꯤꯡꯉꯥꯏꯗꯅ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫